ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯀꯩꯊꯦꯜ ꯑꯅꯤꯒꯤ ꯀꯥꯔꯛꯇꯅꯤ ELITE TVꯅ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯣꯉꯥꯟꯕ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯄꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯉꯁꯤꯒꯤꯁꯤ ELITE TVꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯕ꯭ꯂꯤꯛꯀꯤ ꯀꯃꯦꯟ ꯄꯕ꯭ꯂꯤꯛꯁꯤꯡꯅ ꯀꯔꯤ ꯊꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯂꯧꯃꯤꯟꯅꯕꯅꯤ ꯃꯌꯥꯝ ꯃꯤꯔꯦꯞ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯋꯥꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯨ ꯋꯥꯅꯔꯕꯅꯦ ꯌꯥꯔꯤꯉꯩꯗꯤ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯅ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯤꯕ ꯂꯥꯛꯄꯅꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯁꯤꯗ ꯃꯌꯥꯝ ꯄꯨꯟꯗꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯥ ꯂꯥꯛꯄꯩꯗꯃꯛꯇ ꯄꯨꯟꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥ ꯂꯥꯛꯑꯀꯥꯟꯗ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯃꯣ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯄꯒꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯀꯣ ꯃꯥ ꯂꯥꯛꯄꯁꯦ ꯍꯥꯏꯗꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦꯕ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯀꯣ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟꯁꯦ ꯉꯥꯛ ꯑꯣꯏꯅ ꯄꯤꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯗꯤ ꯂꯥꯛꯄꯤꯗ꯭ꯔꯒ ꯃꯥꯅ ꯚꯣꯠ ꯃꯌꯥ ꯌꯧꯔꯛꯄꯁꯤꯗ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛꯇ ꯚꯣꯠꯀꯤꯗꯃꯛꯇ ꯑꯣꯏꯅ ꯃꯥꯁꯦ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯄꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯂꯣꯏ ꯈꯟꯅꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯁꯤꯅ ꯍꯥꯏꯗꯤ ꯏꯔꯥꯡꯁꯦ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯦꯛ ꯊꯣꯛꯄꯒ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯃꯥꯅ ꯉꯟꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯝꯃꯒꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯕꯗꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯖꯅꯤꯕ ꯏꯁꯥꯁꯤꯗ ꯑꯗꯣ ꯃꯥꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤꯃꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕꯤꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ IDP ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯃꯥ ꯅꯣꯡꯇ ꯍꯪꯕꯤꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯃꯇꯝ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯂꯥꯛꯄꯤꯕꯗꯣ ꯑꯗꯨꯗꯨꯒ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦꯕ ꯍꯥꯟꯅꯗꯒꯤ ꯂꯥꯛꯎ ꯌꯥꯗꯗꯅ ꯃꯌꯥꯝ ꯋꯥꯠꯅꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯊꯧꯔꯤ ꯌꯥꯟꯗ ꯁꯤꯕ ꯐꯥꯎ ꯌꯥꯎꯔꯀꯥꯟꯁꯤꯗ ꯂꯥꯛꯄꯤꯗ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗꯦ ꯂꯥꯛꯍꯟꯅꯤꯡꯗꯦ ꯅꯨꯡꯁꯤꯗꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯛꯇꯕꯅꯤꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯃꯤꯠ ꯁꯥꯍꯁꯨ ꯂꯥꯛꯅꯤ ꯍꯥꯏꯔꯝꯃꯒ ꯇꯥꯔꯤꯛ 25ꯗ ꯂꯥꯛꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤ ꯃꯌꯥꯝꯁꯤ ꯌꯦꯡꯉꯣ ꯋꯥꯅꯕꯗ ꯍꯥꯏꯒꯤ ꯋꯥꯅꯔꯦꯀꯣ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦ ꯃꯥ ꯂꯥꯛꯑꯒ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯝꯇ ꯄꯨꯕꯤꯔꯛꯑꯣ ꯑꯝꯇ ꯑꯩꯈꯣꯏꯅ ꯊꯥꯡꯒꯠꯂꯤꯗꯣ ꯑꯃꯠꯇ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯛꯑꯣꯅ ꯑꯩ ꯑꯗꯨꯝ ꯊꯥꯖꯕ ꯊꯝꯃꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯔꯛꯇꯕꯗꯩꯅꯤ ꯊꯥꯖꯕ ꯃꯥꯡꯉꯛꯏꯁꯦ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯝꯇꯗꯤ ꯂꯥꯛꯎ ꯎꯅꯒꯦ ꯆꯠꯂꯦ ꯎꯅꯍꯜꯂꯛꯇ꯭ꯔꯦ ꯁꯦꯁꯣ ꯃꯌꯥꯝ ꯆꯠꯂꯦ ꯑꯃꯠꯇ ꯎꯅꯍꯟꯗ꯭ꯔꯦ ꯑꯃꯠꯇ ꯇꯧꯕꯤꯔꯛꯇꯕ ꯃꯌꯥꯝꯗꯨꯗ ꯊꯥꯖꯗꯕꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯂꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯏꯅꯤ ꯑꯗꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯛꯇꯒꯤꯅꯦꯅ ꯇꯥꯏꯌꯦꯕꯀꯣ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯌꯥꯝꯕ ꯚꯦꯂꯨ ꯊꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯪꯂꯥ ꯌꯧꯔꯛꯀꯅꯤ ꯃꯃꯤꯡ ꯈꯛꯇꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯕꯕꯨꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯦꯀꯣ ꯑꯗ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯗꯤ ꯀꯪꯂꯥ ꯌꯧꯔꯛꯀꯅꯤ ꯇꯥꯏ ꯀꯪꯂꯥ ꯀꯩꯅꯣ ꯌꯧꯔꯛꯀꯅꯤ ꯇꯥꯏ ꯑꯗꯨ ꯇꯥꯔꯤꯁꯤꯡꯁꯦ ꯃꯃꯤꯡ ꯈꯛꯇꯒꯤꯅꯦꯕ ꯃꯥ ꯂꯥꯛꯄꯗꯤ ꯑꯌꯥꯝꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯛꯀꯤ ꯑꯦꯝꯗ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏꯅ ꯆꯍꯤ 2 ꯍꯦꯟꯅ 3 ꯃꯌꯥꯗ ꯋꯥꯔꯛꯑꯕꯁꯦ ꯃꯥꯅ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏꯅ ꯃꯥ ꯑꯣꯛꯄꯗ ꯍꯔꯥꯎꯈꯤꯗ꯭ꯔꯅꯦ ꯊꯃꯣꯏꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯎꯕꯗ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯈꯟꯒꯗꯒꯦꯕ ꯑꯩꯈꯣꯏ ꯍꯔꯥꯎꯔꯦꯕ ꯌꯥꯎꯔꯣꯏ ꯕꯟꯅꯦꯅ ꯀꯩꯅꯣꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯌꯥꯎꯔꯅꯤ ꯕꯣꯠꯁꯦ ꯈꯤꯇꯁꯨ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯇꯣꯏꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥ ꯂꯥꯛꯑꯒ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯍꯦꯛꯇ ꯀꯣꯛꯑꯅꯤ ꯍꯦꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯅꯤ ꯍꯥꯏꯕꯒꯤꯗꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯥꯒꯤ ꯂꯥꯛꯏꯕ ꯃꯥꯒꯤ ꯈꯣꯡꯆꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯦꯜꯂꯦ ꯍꯥꯏꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯟꯅ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯄꯨꯡ ꯑꯃꯒꯨꯝꯕ ꯃꯨꯛꯇꯒꯤꯅꯦꯕ ꯁꯤꯁꯦ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯈꯟꯅꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯌꯥꯝꯁꯤꯡ ꯂꯩꯔꯤꯁꯤꯡꯁꯦ ꯀꯧꯔꯒ ꯇꯥꯟꯅꯔꯒꯀꯣ ꯅꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯩꯅꯣ ꯑꯗꯨ ꯀꯩꯅꯣ ꯑꯗꯥ ꯀꯩꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯝꯁꯨ ꯐꯪꯉꯔꯣꯏ ꯄꯣꯂꯤꯇꯤꯛꯁ ꯃꯣꯏ ꯈꯔꯒꯤ
apamba khara phongdo hobagi matam du mangai re phangge phangam da mana meeting dro wa khara ngangam maga adai dro adum matam se loi do male atuga akoi gi mai yam la haningam mi masi yam la haningam mi ko yam la haningam mi masi am khaurang ngai ram ne adu matam do loina mak sakre loina mak mangre loina mak dagre loina mak haugre ko aduga hujik su tangdu leitadri hujik akoi yam wari awab jadagi kainoda relief center le ba mayam amagi hujik pon asi wa na wo suicide to mayam su yaw ko aduga yamna wa na ngai ra kanda maji hujik sina magi khudong chaba lowbogi type oina lakpai mowong oina tawe ba maji afaba kaino amane na khallaga mana awaba ko hanbiramagadi adagi lambi satpa yadri ba khotri ba adagi kaino phaunadri ba mayam singaje hauna handana tawramagadi ko adu mana agadi mayam singsi oina khanbiramagadi maje mayana maji ishwar mangi matongi botasu BJP akta hanjan adum ka leidoine ba haugribana haugragasu lakadori sa mana la amaga afaba kari gumba tawbiramagadi ado BJP akoi gi hujik BJP se adu ki matik tabdi kiba myawre ba kaino habada awana mayam je thengnarabani na BJP se talle haba tasengna arabada la ningba budi kaino conflict ama adu am saw conflict ama tho le ra kan da country magi leader amna sura lak ta bai je niyom dina te dana ma la ningi ma na la ga kai problem ji kaino du yeng sal ga solve taw doi je moi na solve taw doi ni adagi myam chu khanar am myam chu moi na taisan na ba ngam doi ni ko adu moi na hai phaja phaja hai ra ga sin na ba taw na ba hona ga daw ni la ning be wa di la ningi adu bo mana lai je am tin thenge am tin na chu ka no mo khatang ko chu kai ta bi ka do la di ba pung amani ka do la ko si na to thoi ka no problem si ga pung ani om na solve to ngam doi bra that's the question adune aduga la ga mai ju ya lo doi di kai la ga kai mai si di mizoram chapada habet manipur yorom da phajadre habet type la ba sam dina chai nominally lai ni ai ado akoi ga sam war matam sida dumaina yamna michang mi kha nai ba adu mududi kadung ani kana am ta pelam moi kana am ta no harar moi magi masagi own party gi mi na bo pelam moi yo kan ko ado akoi citizen na moi na kadung ai suspend pen de aduga india na akoi bo dum tawri ba mawong sidi akoi india lei har ga su india gi mi citizen na da ba gi dai dum taw treat to ga lei re popular government di amna kitang akoi je situation ji am complex oi ba deep rooted oi ba kano situation am lei har bi ne ko ado popular government ha sem ba ji am luram mane ba sidadi aduna popular government le kan problem si solve to go ra hen problem le go ra ha ba question le ba sidadi aduna popular government sem da ba sidi kano duki ground reality duki matung ina dum la kane ba ko adubu hanna sunna ba khar le pa sidi kitang phare na adugi adu photo de khangde ma bu please tawna ba ma bu na ba ma bu idolize tawna ba mong to lo sakre ma je just representative of the people representative in the country gi ba adu ma na ma'am sigi mapi mapa moina nungsina with the compassion aduga ma'am sigi suffering si uraka da man kitang problem si solve to bi ge na khanda ba se khan bai mo u da ba se sini yam thina khoi da ai la ma phang de ai dare ai gi wa khanung da hoji ma si akoi manipur gi issue si yamna chaw hro program ne hoji lei ri si segi sida ahan ba fast thungga da ba se akoi na kangla da akoi da ahan ba da kangla da thungga ne na khalam me akoi wa khan da ti adu hoji ti chusampur da phasi mangon da thungga ne na hairi masi kari gi no chusampur si mizoram de koira ga la ibra ba center oi ba sida thungga ga kari no kadai no khannara ga akoi gi ma singsi ga maira pai bi gi ma singsi ga tawra ga tawgu da po sida mana chingkhong chi ya da khanna ba si afabam to oi roi ba tu na ti mai parja sing na ma han na da gi so akoi tathi ba tawoi ga tawgani ne hoji chu ma kari gumba ma tama tawge hai ba su khan de ma lakning na lak pa su na te si akoi gi wakhan da knowledge lai tura ka su khoi na khang je ba si mana loi san ge din han na loi gi yar ware ne akoi su hujik cha paisa tan pham cha pham ju khang dre hoji angang no bi ki sa da bi yar roi hai ro ga mana phagali si ka pot mamal hongai krai do hongi mo cheng super file lising ani yaura ba sida ba cheng hongai je krai de no sigi da kwai da gi aina nungai ji da ti be ma ikoi gi manipur gi sida BJP gi mi humpu lei ba sina leng da na mai ma gi karim ta atopa state ta di loina mai ma gi
ꯊꯕꯛ ꯄꯥꯏꯔꯨꯕ ꯌꯥꯝꯅ ꯑꯁꯤ ꯇꯧꯒꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯍꯧꯖꯤꯛ ꯃꯣꯏ ꯃꯥꯏ ꯃꯥꯏ ꯀ꯭ꯋꯥꯇꯔꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯏꯃꯥ ꯏꯟꯗꯣꯟꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯁꯥꯗꯅ ꯑꯩꯈꯣꯏ ꯋꯥꯔꯤꯕꯁꯤ ꯌꯦꯡꯕꯤꯗꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯗ ꯈꯟꯅꯐꯝ ꯊꯣꯛꯄꯁꯤꯗ ꯈꯟꯅꯗ꯭ꯔꯦꯕ ꯑꯥꯗꯩ ꯂꯥꯛꯑꯒ ꯃꯥ ꯁꯤꯗ ꯇꯧꯔꯝꯕꯁꯤ ꯇꯥꯠ ꯕꯥꯠ ꯈꯔ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦꯕ ꯃꯥꯏꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯃꯥ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯆꯍꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯈ꯭ꯔꯦ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯣꯌꯦꯜ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯋꯥꯈ꯭ꯔꯦ ꯋꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯃꯥꯅ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯑꯋꯥ ꯑꯅꯥꯗꯣ ꯑꯃꯠꯇ ꯈꯟꯕꯤꯗꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯛꯅꯤ ꯍꯥꯏꯁꯤ ꯀꯔꯝꯕ ꯐꯤꯔꯦꯞꯇ ꯂꯥꯛꯀꯗꯧꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯅꯦꯕ ꯑꯩꯅ ꯑꯗꯨ ꯃꯥꯅ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯃꯌꯥꯝꯁꯤ ꯁꯣꯜꯕ ꯇꯧꯕ ꯂꯥꯛꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯈꯔꯒꯤꯗꯃꯛ ꯂꯥꯛꯇꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯣꯖꯦꯛꯇꯨꯗꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯕꯤꯍꯥꯔ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ BJPꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯗꯅ ꯁꯔꯀꯥꯔ ꯁꯦꯝꯃꯤꯅꯦꯕ ꯑꯗꯨ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ MLA ꯃꯦꯖꯣꯔꯤꯇꯤ ꯂꯩꯅ ꯕꯤꯍꯥꯔ ꯊꯝꯕꯩ ꯃꯔꯝꯁꯦ ꯄꯥꯝꯗꯦꯕ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏ MLAꯁꯤꯡꯒꯤ ꯁꯣꯜꯂꯦ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯗꯤ ꯔꯦꯠ ꯖꯣꯟꯅꯤꯅ ꯑꯩꯈꯣꯏ ꯐꯌꯦꯡꯗ ꯔꯦꯠ ꯖꯣꯟꯅꯤꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯥꯟ ꯂꯦꯞꯄꯩ ꯋꯥꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯤ ꯂꯥꯟꯁꯤꯒꯤ ꯃꯥꯌꯣꯛꯅꯅꯕ ꯑꯩꯈꯣꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯑꯗꯨꯝ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯏ ꯑꯗꯨ ꯇꯝꯕ ꯉꯝꯗꯕꯅꯤꯅ ꯐꯠꯇꯕꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯗꯤ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯄꯦꯟꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯍꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯛꯁ ꯍꯩꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅꯗꯤ ꯐꯣꯡꯗꯣꯛꯄꯗꯤ ꯍꯩꯖꯗꯕ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯩꯕ ꯀꯩꯅꯣ ꯍꯥꯏꯔꯒ ꯈꯤꯇꯪ ꯄꯦꯟꯗꯕꯁꯦ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯅ ꯕꯤꯍꯥꯔ ꯊꯝꯕꯁꯨ ꯄꯦꯟꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯛꯁ MLAꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯣꯏ ꯋꯥꯍꯩꯁꯦ ꯑꯝꯇ ꯍꯥꯏꯕꯤꯗꯅꯀꯣ ꯁꯨꯝ ꯕꯤꯍꯥꯔ ꯊꯝꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯖꯗꯦꯕꯁꯦ ꯑꯩꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄ ꯂꯥꯛꯇꯕ ꯃꯈꯣꯏꯗ ꯊꯣꯏꯗꯣꯛꯇꯦ ꯃꯍꯥꯛꯅ ꯂꯥꯛꯂꯕꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯁꯤ ꯁꯤꯟꯕꯤꯕꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯤ ꯑꯗꯨꯕꯨ ꯄꯨꯡ ꯈꯔ ꯈꯛꯇꯪꯒꯤ ꯂꯥꯛꯂꯒ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯄꯥꯎꯗꯝꯕꯒꯤ ꯃꯇꯝ ꯐꯪꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯦꯟꯕꯗꯨ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ प्रजासिंगी माइकैदगी अदुमक्ति थमलक्ली अदुबु ngasi सेप्टेम्बर की तांग 13 हयेंग हंगचितमखक ngaisलक्ले ngarangta akoigi BJP gi leader sing samit patra amadi Ajit Kopchare su ngarang yawrakraga oiriba fibam asigi matangda yengsinnanaba adumak lakrabani ngarang Imphal area sing yengsinbe ngasina koi Churachandpur da chatlaga oiriba fibam adugi matangda yengsinbegi khongcha adumak chakrabani maki lakpagi matang asida laklaba matungda akoi Manipur da kari awonba purakani amadi mangna laklamitugi chap chana akoi Manipur da tangdu leitaba hanjilakadoribra natraga मियाम के अवाब से कोखन बंगम गतरा हाइबदि महाक लाखलब मतुंगदा खंगलगनी मतम दु फौबदि मियाम पुना गाइमिना बतारे हिरमसिगी मतंगदा वीडियो जर्नलिस्ट लोया गलोनेना पाउदम जरीबी सना हेमाम इलिट न्यूज़ उरिपोक